Manipur Pumba Pung Humbudrani General Strike Koukhre Mitei Maitai na Schedule Tribe List Chanbada Mathau Tariba Manipur ge Ethnography amasung Socio-Economic Report Manipur Lengagna Lakliba November Kun Mari Fawbagi Manungda Center da Thadaba Tarabade Mathangi Numit November Kun Mangadage Pung Humbudrani Manipur Pumba General Strike Chathagani Haina ST status pu sawatpa Manipur ge tongan balup taraga tarung na laukthokre hiram asiga mari lainana Manipur Press Club ta pangthokiba pauge mifam amada lup taraga taruk asige manungda yauriba World Mitai Council ge Chairman Haikruzam Navasyam na haike Mitai Maitai na ST list ta chalhanaba taksilagli se kumja 2012 tagene kumja 2013 ge June kungama panda Ministry of Tribal Affairs na Mitai Maitai bu ST list sanba yai natraga yade haibadu lepnaba Manipur lengakta ethnography amasung socio-economic report tharaknaba khangalakhe ngasi chahi nipan helaba si fauba ST demand committee yauna tongan balup kaya na hairiba report ane asibu center da thananaba Manipur lengakta hanjin taksinduna laklabasu ngasi fauba thabidana leire ST list chanbage ihawase sangsilakpa hobadage ngasi fauba chief minister ani hokre adubu miyamgi apamba si thabakto onthok pidana leire Mitai Maitai na ST list san bhai base Manipur lengak na ngamde Parliament na tawgadabani hai base khange adubu Manipur lengak na subnatagi report aniya se center da thagadabase ngasi phawba thabidre hauzik se minister nong thongbam biren na state asige tongan ba club organization singa unaduna awa ana tathok tasin tawde hiram asiga mari lainana loop singa siga wari sanaduna tathok tasin tawbagi tanjasu pihan nenge mahak na haike state asida hauzik hiram khudingmakta mitai maitai geni haibada karigumba amata laihaudrabane lamdasu maitai singna khundari base chada 6.3 rom tamak ngairabane amaromda kumja 2025 ki matungda delimitation amuk laklagani hairiba delimitation asi 2021 ge natraga 2011 census ta yumpham oiraga tawgadoribane 2011 की सेंसस रिपोर्ट मतुंगिना तंपाक्ता लरिबा अपुनबा मिसिंग असि चादा निफुमदोई रोम तमकने अदुगा हौजिक मिखल द मैतै की एमएलए ना मसिंग यामलिबा से लाकदौरिबा 2027 गे मिखल फावबदे मैतै की एमएलए कुनगा मरी कुनमंगा रोम तमक ngaihuragane मसि खंगना लैंगाक असिना खोंग थांगबियो हौजिक मियामना एसटी लिस्ट चन्नबगी मथौ तारिबा रिपोर्ट अनि असि सेंटर दा थाबियु हाइरिबा सिबो Assembly natraga cabinet ta khanabagi mathau taba natte icham samba report ne amaromda miyam na matam sangna dage tanduna laklaba dimana sibu Manipur lengak amadi India lengak na karigi damak pining dribano report ani asi lengak na ngasi dagi lakliba November kunga mari fawbage manungda center da thadaba tarabade mathangi numit November kunga manga dagi kuntaret fawba Manipur Pumba Pung Humbudraga nithoi gi general strike chathagane masidasu lengak asina tasinadana tuminna leithoklabade makhal makha kaya gi khongjang sing sangsinaba sem saduna leire asigumba ban natraga makhal makha kaya gi khongjang sangsinbada laidaba nongmagi surga sajaba misam miyamda asuki matik saitheng pi haibase khange adubo tangai mak fadana tungi mirol singidamak awaba sing asi khanglaga constitution na piriba right sing phangnabagi damak khongjang sangsin gadoribane Conrad Sangmana Nurul Hassan की election campaign hogdokadore lakliba taraga nithoi suba Manipur Legislative Assembly mikhalda Khetrigaon Kendra the National People's Party NPP gi mirep oigadoriba party asigi Manipur State Unit ke General Secretary Organization su wadiba Sheikh Nurul Hassan gi election campaign NPP gi National President su wadiba Meghalaya gi Chief Minister Conrad Sangmana hogdokadore ngasi nungthil Imphal East District ki Khetrigaon Kendra gi manung chana leiba Khetri mayai lekai da leiba Ava ground da NPP gi National President Conrad Sangmana hogdokbagi thoramadda NPP Manipur gi President NKC NPP gi National Vice President su wadiba Manipur gi Deputy Chief Minister Yumnam Joy Kumar NPP Manipur gi Working President L Jayanta Kumar NPP gi National General Secretary Organization Thomas Sangma Meghalaya gi MLA Marquis Mark Yauna Sangnaraba Miyoi Kayana Saruk Yagane Manipur Lenga ki school singda mahiroi mingchan bagi sang yamna hanthare report kumja 2018 da chada kuntaruk dasmik nipan ming chalambadage 2021 da chada tarahumdoi dasmik mari tamak challe Manipur Lenga na hauki bachahi khara asida
state asida lairiba laingaki mahailoisangda mahairoi ming chanbagi chang hengatle haina itattatana phongdokiba lairabasu Annual Status of Education Report SR 2021 ge matunginade Manipur lairiba laingaki school sing asida mahairoi ming chanbagi chang hanadagi yamna hanthare haire Reserve Forest sajilamba loktang sangsing takthokre lau singu toksindanaba mangjawnana khangan ki RO Manipur laingaki Forest Department ki Central Forest Division ki manung chanba Khamen Lok Waltabi Reserve Forest area da sing kokthoklaga ingkhol koisin ba made mana masing thajinbagi thabak chathabaga loinana loktang sang kaya sajinba horakpadagi Forest Department ki official sing amasung staff singna takthokpa hokre Sekmai Yairiban da bom pokhai khre Imphal West District ki Sekmai Police Station na konba Sekmai Yairiban laikai da laiba waiting set amagi manakta ngarang ayuk pung mga rom taba matamda bom ama pokhai khre press na phangba paw na hai bom pokhai bagi paw hek phangbaga mafam du da Sekmai Police Station ki team ama changsin duna yengsil luba matung paw pi badage Manipur Police ki bom disposal squad ki team ama laktuna bom pokhai pham adu yengsin ke police na phongdorok pagi matungina ngarang Sekmai da pokhai ki bom adu splinter yaudaba apikba bom oibana asok apan yaukidrai bom adu kanana karigidamak pokhai helambano haibadu thigatnaba Sekmai Police Station na case ama laukhatle haide miyoi ama isingda taraga siramlai Imphal East District Hangang Police Station na konba Khawai Soi lairamda laiba drain da miyoi ama tasinduna siraga lairamlai police ki pauna hai miyoi adu isingda tasinduna lairamba ngarang ayog pung mga ga minute ni furom taba matamda miyamna thengnarakibane paw adu phangbadagi Hangang Police Station ki team amade Mobile Forensic Science ki team laktuna lakhutuna yengsinbaga loinana masak maming khangba gamkhibani haide laikhidraba miyoi adude Komidog ipum mapaldagi MD Apik Elias ningthau chahi kuntra apokpa MD Nasir Khan ne laikhidraba miyoi aduge asiba haksang adu Hangang Police Station ki team na laukhalaga post mortem ki damak Jenims ki mokta thamke adubu imung manunggi miyoi singna post mortem tawbidaganu haibadage post mortem tawdana laukhre haide popi tharamba mapham mana masingna mahut silhankhre Kaksing District ki manung chanba Sugnu Police Station na konba Ima nungthong lairembi ki manak nakpa mapham singda hoki bachahi singda sawrakna ekar kuntra ga nithoirom popi pambi paksan na tharamba adu sahi asidagi matam matam gi oiba ensang mana masingna mahut silanba ngamkhre mara laijadraba miyoi kaya mai thaduna hatkhre Democratic Republic of Congo gi nongpok thangba sarukta Uganda rebel singna micham taraga mapan mai thaduna hatkhre haina local official singna phongdorokle Local official Kakule Kalangana AFP News Agency da phongdorokibagi matungin na thaudok adu ngarang ayuk angan bada North Kivu gi Deni territory manung chana laiba Kasanji village da thokibane ahan bagi oina khungang adu da miyoi taraga mari gi asiba hakchang thengnakhibane Red Cross workers sing da thaudok thokphum da sangsin duna akoi bagi mafam sing da thi humbagi thabak chathake maduda su khungang adu gi manak nakna laiba umang ama da miyoi manga gi maina chakra ba hakchang thengnakhibane Beni territory da ISIS ka mari lainaba Allied Democratic Forcing laide DR Congo gi President Felix Tshisekedi na Beni gi akoiba da akan ba section thorang lokholavasu rebel group singna mara laijadraba miyoi sing ot naiba amade hatnabagi thabakti adumak chathare miyoi sing adu machin tumba mi sihanba yaba khulai singna hana sokhalaba matung yum manungda punsinduna mai tharaga hatkibane thaudok asiga mari lainana Wenzori da laiba New Civil Society Organization ge wangangloi meleke mulala na phongdokibada thaudok adu thokiba matamda Beni gi akoibada military personnel sing amata laiba ukhide AFP News Agency na regional military ga paw phawna na bahona badasu ngamdre haukiba me thadagi hauraga North Kivu amasung Ituri province ta rebel group sing na ka hena violence ke oiba thawak thawong sing satharagli badu Thingnabagidamagta civilian authority singi mahud military amasung police officer singna sindokhrabane aroibada tabiriba pumnamakpu thagatsari